Afrika gi leibak maset ani thongna kairakpaga loinana achauba samudra ama oirakpa yabagi akiba leire haina scientist singna phongdokre. Kaubru laifam khurumba thingbasi yalhomi khudingmakta singnabani. Rishikanta Mihatta Chennaba sing phandanaba honabada Kuki MLA singnasu Mateng Pangadabani. MLA Ramesor. Social media da dingang lunggang maina CM oiragani sandorakpa MLA masamaki paudam social media da thagalakpa post singda comment piningde haina phongdokre. Miyamgi oja tolhan masagi anabana maram oiraga treatment jathari yam thuna naba phaduna leibak miyamgi seba makha tana tawbirakho. Rishikantagi ex Gracia mahaki apokpada pibiyu amasung mahaki imungda lengaki thabak ama pibiyu haina governor da taksinkre. Rishikantaga leiminarambi nupi police ki control da leire. JAC imung manunga khanaraba tungda Rishikantagi Hakchang Lougadwri. Nahan nungthin New Kaithen manbi PS na konba tera uraki maning singdagi khulai paiba singna kidnap tawkhiba Kuki ani amasung siru amabu ngarang Tamenglong district headquarter da leiba AR gi team amada khusinaramle. Makhoi ahummak KLF ki kedar singni hari. Greenland da high alert lauthokhibaga loinana landaraklabadi wahang hanglamdana khut hannaba order pikre. Greenland da America na tawningbata tawbada NATO gi leibak singna yelakpa yaroi haina Trump na phongdokre. Kuki terrorista yade haibadu mayek sengna khangangadabani. IDM WC lamdamda NSNK amasung UNFAI na India gi Republic Day pangthokpa athingba thamkhre. America gi Georgia India masa amana masamaki nupi yauna miyoi mari nongmaina kaptuna hatkre. Medical entrance exam da fail oibadagi makhong kaktha jaduna disability quota da sit phangnaba honaramle.